Census Toudringei Da Nrc Hanna Toubinaba Union Textile Minister Giriraj da Taksinkhre. Manipur Da Census Toudringei Nrc Hanna Toubiu haina Center gi luchingbasinda taksinanaba thase gi taraga mapandagi hauraga BJP Manipur Pradesh ki Nrc amasung Census Committee da Center gi luchingbasinga unaduna taksinuna lakhibagi makha tarakpo oina ngasisu leibaga sigi Union Textile Minister Giriraj Singha unaduna hiramasi gi matangda thabak paikhatpinaba wari sanaduna Taksinkhre. Hiramasi gi matangda press afangba pauda BJP Manipur Pradesh na lauba warip amagi makhada party asigi Nrc amasung Census Committee na Census Toudringei Manipur Nrc Hanna Toubinaba Center gi luchingba singda takshilunaba tha asigi taramapanda Manipur gi Home Minister Govindas Konthojamna luchingba mihut kangbu amana Delhi gi damakta Manipur thadokhibani khongchanadugi saruk ama oina ngasi nungchil pung 5:30 rom tabada leibak asigi Union Textile Minister Giriraj Singha unaduna wari sanakhibani hairi Ngasigi unaba aduda BJP Manipur Pradesh ki Nrc amasung Census Committee na pukhatki ba wafam sing Union Minister Giriraj na yamna lumna lawbaga loinana thawai yawnga takhi hairi lakadoriba nimit kharani asidasu makha tana BJP ki national leaders sing amadi Union Minister singasu unaduna hiramasigi matangda miyamna pamliba wafam adu thabak oina pangthok pinaba wari sanagani hairi hiramasigi matangda BJP Manipur Pradesh ki Nrc amasung Census Committee ki convener K Sarat Kumar na phongdorakibada party gi oina han semduna leiraba committee asi khanaraba matungda Manipur Da Census Toudringei Nrc Hanna Toubinaba BJP National President Nitin Nabinda mangzaunana mahut thaduna Taksinkhre laikre madugi makha tarakpa oina chahi asigi March 13 amadi 13 da Manipur gi Thambal Sanglenda pak committee gi mifamda famduna hiramasig matangda kupna khanaki aroiba oina chahi asidagi August ki tang 13 da committee gi aroiba mifam famduna Census Toudringei da Manipur Da Nrc Hanna Toubinaba Center gi luchingba singda taksinanaba warip lauki warip adugi makha tarakpa khongthang oina tha asigi taraga mapanda Home Minister Govindas Konthojamna luchingba committee gi mihut kangbu ama Delhi da chatuna housing center gi luchingba singa unaduna Manipur da miyam taliba Census Toudringei da Nrc update tawgadabani haiba wafamasi thabak oina pangthok pinaba wari sanaduna taksinduna lakhibani haina phongdokhi